lamdam asir leiriba miyamna ising phangdabi awaba kaya mayoknariba asibu khara toriba sukokanaba haiduna paliba sarkar asina singkhaisingi water reservoir dagi haukiba March ke tarik 10 dagi hauduna Imphal turenda ising thadaba haukibagi kan kanaduna telepati mayara tariba mi ayamana turin manungda Phisu Phijam Tousan Narambagi Damak Manipur ki Chief Minister N.Biren mai Houna Saokhre Saida telepati ra kai no sai se daga thoga turin manung sida Phisu jali leidai sense of civic sense aina aigi mathak mapasi da aigi nungaina mne khong hamda ragani matha da thakka da bising do aigi khong hamda du machum du takka do ne si se khallo hai bo adu masi ke yang kuina koi police da dum phara ka dum pur lai gadra sai raga lai gadra masa na su khara lekai gi leiriba club lekai gi leiriba intellectual manager ising turin manung da Phisu jang ganu ko turin manung da tole sa jang ganu ko si di ko Narambagi jangan ko da septic thing turin manung da sala re septic thing adu ki makha da mi ising thang ne mo gi kok tu da sang da bra he ni da kayam siana ni khoi adu si di civilization ji ai hai do lambi ko las thap du nate building awang bu du nate sense of civilization si ko the civic sense aina thaba ma tawdri da mi du kari shokka da ke aina thaba ma tawta de mangon da kari numai ro da ke na hana khan ngam bu do madu civilization ko we